ꯀ꯭ꯂꯣꯟ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯉꯥꯎꯕꯁꯨ ꯅꯠꯇꯕ ꯉꯥꯎꯗꯕꯁꯨ ꯅꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯕꯨꯠ ꯕ꯭ꯔꯦꯛ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯕꯨ ꯃꯈꯣꯏꯅ ꯀ꯭ꯂꯣꯟ ꯀꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯤꯗꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯗꯨꯝꯅ ꯀ꯭ꯂꯣꯟ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛ ꯑꯄꯤꯛꯄ ꯁꯍꯔ ꯄꯦꯗ꯭ꯔꯤꯛꯇꯣꯟꯗ ꯃꯤꯌꯥꯝꯅ ꯑꯃꯨꯛꯃꯨꯛ ꯊꯦꯡꯅꯩ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯑꯅꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯛ ꯆꯍꯤ 18 ꯆꯞ ꯆꯥꯅ ꯐꯥꯔꯦ꯫ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯦꯒꯥꯟ ꯑꯃꯗꯤ ꯃꯄꯥ ꯁ꯭ꯇꯦꯞꯅ ꯌꯨꯝꯕꯨ ꯐꯖꯅꯕ ꯗꯦꯀꯣꯔꯦꯠ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯗꯤ ꯑꯌꯨꯛꯇꯒꯤ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯑꯅꯥ, ꯊꯣꯡꯁꯦ ꯍꯥꯡꯉꯣꯅꯦ ꯏꯕꯦꯝꯃ꯫ ꯅꯪꯒꯤ ꯕꯥꯔꯗꯦꯒꯤ ꯅꯪꯒꯤ ꯕꯕꯥꯒ ꯑꯩꯒꯅ ꯌꯨꯝꯁꯦ ꯅꯥꯟꯅ ꯗꯦꯀꯣꯔꯦꯠ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯂꯥꯎꯅꯦ꯫ ꯑꯅꯥ, ꯂꯝ ꯍꯦꯟꯅꯨꯁꯦ꯫ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯁꯦ꯫ ꯅꯃꯥꯁꯦ ꯅꯨꯡꯁꯥ ꯊꯤꯍꯟꯅꯨꯁꯦ꯫ ꯃꯦꯒꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯞꯅ ꯐꯅ ꯀꯧꯔꯁꯨ ꯑꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯝꯇ ꯄꯤꯔꯛꯇꯦ꯫ ꯃꯅꯨꯡꯗꯒꯤ ꯍꯤꯠꯅ ꯍꯤꯠꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯈꯛꯇ ꯇꯥꯏ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯑꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯥ ꯊꯤꯕꯗ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯅꯥꯗ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯅꯥꯅ ꯀꯞꯅ ꯀꯞꯅ "ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ, ꯀꯩꯝ ꯀꯧꯔꯛꯀꯅꯨ" ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ "ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ" ꯍꯥꯏꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯅꯥꯅ ꯀꯞꯅ ꯀꯞꯅ "ꯉꯁꯤ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯆꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏꯗꯕ ꯃꯐꯝꯗ ꯆꯠꯂꯦ꯫ ꯏꯇꯣꯝꯇ ꯑꯝꯇ ꯂꯩꯒꯦ꯫ ꯆꯠꯂꯣ ꯅꯣꯏ ꯑꯅꯤ"꯫ ꯑꯁꯨꯝꯅ ꯑꯅꯥꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯤ꯫ ꯃꯍꯥꯛꯀꯤ ꯐꯥꯕꯨꯡꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯥꯏꯙꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯀ꯭ꯂꯣꯟꯒꯤ ꯂꯥꯏꯙꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯣꯛꯄ ꯅꯠꯇꯦ꯫ ꯑꯁꯦꯡꯕꯗꯤ ꯑꯅꯥ ꯌꯥꯝꯅ ꯍꯔꯥꯎꯒꯟꯕꯤ, ꯌꯥꯝꯅ ꯅꯣꯛꯀꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯄꯥꯔꯛꯇ ꯁꯥꯟꯅꯔꯤꯉꯩꯗ ꯀ꯭ꯂꯣꯟꯒꯤ ꯂꯥꯏꯙꯤꯗꯨꯕꯨ ꯐꯪꯂꯨꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯂꯛꯈꯤ꯫ ꯃꯤꯉꯣꯟꯗ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯗꯕ, ꯃꯃꯥ ꯃꯄꯥ ꯆꯩꯕ, ꯑꯗꯨꯒ ꯄꯨꯡ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯗ ꯊꯣꯡ ꯂꯣꯜꯂ ꯂꯣꯜꯂꯒ ꯂꯩꯕ꯫ ꯑꯅꯥꯅ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯗ꯭ꯔꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯀ꯭ꯂꯣꯟꯒꯤ ꯂꯥꯏꯙꯤ ꯑꯗꯨꯒ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯩ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯆꯥꯎꯔꯛꯂꯕꯁꯨ ꯑꯉꯥꯡꯗꯧꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯂꯛꯏ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯆꯩꯔꯛꯄꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ꯫ ꯃꯄꯥ ꯁ꯭ꯇꯦꯞꯅ ꯃꯦꯒꯟꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯊꯝꯂꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯅꯥꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯄꯨꯔꯒ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯑꯅꯥꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯅꯥꯒꯤ ꯃꯅꯥꯛꯇ ꯀ꯭ꯂꯣꯟꯒꯤ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯁꯦꯡꯕ ꯀ꯭ꯂꯣꯟ ꯑꯃ ꯐꯝꯂꯤ꯫ ꯑꯗꯨꯒ ꯑꯅꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯤ꯫ ꯑꯅꯥꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯃꯨꯛ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯊꯣꯛꯂꯒꯅꯤ꯫ ꯄꯦꯗ꯭ꯔꯤꯛꯇꯥꯎꯟꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯄꯣꯛꯍꯟꯕ ꯊꯧꯗꯣꯛ꯫ ꯔꯣꯕꯤꯟ, ꯅꯍꯥ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯦꯡꯑꯥꯎꯠ ꯇꯧꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯑꯗꯨꯒ ꯅꯣꯡ-ꯆꯤꯡꯒꯤ ꯐꯤꯚꯝꯁꯨ ꯀꯌꯥ ꯐꯠꯇꯦ꯫ ꯅꯣꯡ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯈꯪꯍꯧꯗꯕ ꯑꯃꯨꯕ ꯂꯩꯆꯤꯟ ꯀꯌꯥꯅ ꯃꯐꯝꯁꯤ ꯄꯨꯝꯅꯃꯛ ꯃꯝꯃꯤ꯫ ꯃꯃꯤꯠ ꯈꯥꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯏ꯫ ꯔꯣꯕꯤꯟꯅ ꯅꯣꯡꯂꯛ ꯑꯁꯤꯗ ꯁꯥꯏꯀꯜ ꯊꯧꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅꯗꯤ ꯆꯠꯂꯤ꯫ ꯈꯪꯍꯧꯗꯕ ꯌꯥꯝꯅ ꯂꯥꯞꯇꯕꯤꯗ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯨꯠꯇ ꯕꯦꯂꯨꯟ ꯀꯌꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯄꯝꯃꯤ꯫ ꯕꯦꯂꯨꯟꯅ ꯈꯨꯝꯈꯤꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯔꯣꯕꯤꯟ ꯅꯣꯡꯂꯛꯁꯤꯗ ꯃꯃꯤꯠ ꯃꯅꯥ ꯐꯖꯅ ꯎꯕ ꯉꯝꯗꯦ꯫ ꯃꯤꯗꯨ ꯊꯣꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯥꯏꯀꯜꯒꯤ ꯍꯦꯟꯗꯜ ꯑꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯗꯜ ꯍꯦꯛ ꯂꯩꯕꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯂꯝꯕꯤꯗ ꯁꯤꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯕꯤꯗ ꯇꯨꯔꯝꯃꯤ꯫ ꯇꯨꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯛ ꯅꯛꯄꯗ ꯉꯁꯥꯏꯒꯤ ꯃꯤ ꯑꯗꯨ ꯂꯩꯕ꯭ꯔꯗꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯗꯨ ꯂꯩꯔꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯈꯤ꯫
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨ ꯔꯣꯍꯤꯠꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ. Hello. Surprise, surprise. ꯔꯣꯕꯤꯟꯒꯤ ꯃꯃꯥꯡꯗ ꯀꯅꯥꯁꯨ ꯅꯠꯇꯦ. ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯀ꯭ꯂꯣꯟ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯃꯗꯨ ꯎꯕꯗ ꯔꯣꯕꯤꯟ ꯀꯤꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ. ꯑꯗꯨꯕꯨ ꯔꯣꯕꯤꯟꯅ ꯀꯩꯁꯨ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎ ꯔꯣꯕꯤꯟꯅ ꯍꯜꯂꯛꯇꯕꯁꯤꯗ ꯔꯣꯕꯤꯟꯒꯤ ꯄꯦꯔꯦꯟꯁꯅ ꯊꯤꯕ ꯌꯥꯕ ꯃꯐꯝ ꯀꯌꯥ ꯊꯤꯔꯦ. ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯊꯤꯕ ꯐꯪꯖꯤꯜꯂꯛꯇꯕꯁꯤꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯈꯤ. ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯔꯣꯕꯤꯟ ꯊꯤꯕ ꯍꯧꯔꯛꯈꯤ. ꯊꯤꯅ ꯉꯁꯥꯏ ꯔꯣꯕꯤꯟꯅ ꯇꯨꯁꯟꯈꯤꯕ ꯃꯐꯝꯗꯨꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯛꯂꯝꯃꯤ. ꯔꯣꯕꯤꯟꯒꯤ ꯕꯥꯏꯁꯥꯏꯀꯜ ꯇꯥꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯁꯤ ꯈꯥꯝꯂꯝꯃꯤ. ꯒꯥꯔꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯀꯨꯝꯊꯔꯛꯂꯒ ꯃꯅꯥꯛ ꯅꯛꯄ ꯎ ꯑꯃꯗ ꯌꯦꯡꯕꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯐꯝ ꯍꯣꯡꯉꯦ. ꯌꯥꯝꯅ ꯊꯨꯅ ꯁꯔꯗ ꯐꯣꯟ ꯇꯧ. ꯁꯔ. ꯍꯥꯏꯔꯣ. ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯦ. ꯀꯅꯥꯒꯨꯝꯕ ꯑꯃ ꯔꯣꯕꯤꯟꯕꯨ ꯍꯥꯠꯂꯒ ꯎꯗ ꯌꯥꯟꯁꯤꯜꯂꯝꯃꯤ. ꯀꯩ ꯍꯥꯏꯕ? ꯁꯔ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯣ. ꯔꯣꯕꯤꯟ ꯍꯧꯖꯤꯛꯇꯤ ꯁꯤꯔꯝꯂꯦ. ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯉꯁꯥꯏꯒꯤ ꯀ꯭ꯂꯣꯟ ꯑꯗꯨꯅ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯕꯦꯂꯨꯟꯗꯨ ꯌꯥꯜꯂꯝꯃꯤ. ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯔꯣꯕꯤꯟꯒꯤ ꯃꯃꯥꯏ ꯑꯗꯨ ꯀ꯭ꯂꯣꯟꯒꯤ ꯃꯦꯀꯞ ꯇꯧꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯑꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯥꯔꯛꯈꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀ꯭ꯂꯣꯟꯒꯤ ꯂꯥꯏꯙꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯔꯤ. ꯔꯣꯕꯤꯟꯒꯤ ꯃꯤꯍꯥꯠ ꯑꯁꯤꯅ ꯄꯦꯗ꯭ꯔꯤꯛ ꯇꯥꯎꯟ ꯄꯨꯝꯅꯃꯛ ꯑꯀꯤꯕ ꯄꯣꯛꯍꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯈꯪꯗꯦ ꯔꯣꯕꯤꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ. ꯃꯁꯤꯅꯤ ꯑꯉꯥꯎꯕ ꯂꯨꯋꯥꯡꯆꯥꯒꯤ ꯑꯍꯥꯟꯕ ꯀ꯭ꯂꯣꯟ ꯀꯧꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗ. ꯀ꯭ꯂꯣꯟ ꯑꯗꯨ ꯀꯅꯥ? ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯣꯕꯤꯟꯗ ꯀꯔꯤ ꯊꯣꯛꯈꯤ? ꯑꯅꯥꯒꯤ ꯃꯅꯥꯛꯇ ꯀ꯭ꯂꯣꯟ ꯑꯃ ꯂꯩꯔꯤꯁꯤꯅ ꯀꯝꯗꯧꯕ?